Manipur Top 20 News na tungan-tungan ba wala ba source hindi ko charga. Mata-matang di oiba maru oiba ipaw sing tatukon kang jay. Ahang headline da ha tare ki angang nau pirubi mauna ha ma thori yang na siramle miam na pubuda sok laba mapuroiba like na kre. DI ta tang thomba angang ama sire kopi pambi lepta na thatin badagi thangjing ching maru pokle chingthak ta asa banu sisitle rel singi irai tatle thangjing chingi mafum kya da kopi pambi thabagi thabak chahi taraga mathoi taraga nithoi rong gi mamangdagi horomle. Karam thoklagaba Manipur Sangai Festival 2025 Miyam gi lupsing amasung IDP sing na pangthok piganu haibasu hapta kangjebungda lengak na stall sing saba haure Manipur gi miyam di harau kumai pambani haiduna festival silaga nathainaba honabra kumbida lambi thingbai khongjang disina appeal tawrabasu khongjang handokloi hairi Manipur Government Services Federation gi mifam pangthokre ngasi Chief Secretary unagadawri and Granatama Leramle NPSC na pangthokpa Manipur Civil Service Combined Competitive Examination 2025 ta mathong huktaba thawdok thokre November 2025 athobusingi numit lepa kidamak kathokpa haibasi hayengi mirolbo mikap thokan bani pripak athobusingi ningsing numita makal amatagi harau kumai tawbigano amasung numit asigi numitangda yumthong khudingda mairakapiu amati athobisingi ningsing khubamdasu mairakapiu asumna pripak na paujilakli pau sandong Nupisire ahanbada tha tareki angang naupu ribi mauna ama thori yanduna siramle miamna pubuda soklaba mapuroiba laikana khre ngasi nungtil pung anirom tarpada kumbi PSK manung chaliba kumbi Setupur maning lekaida moirangthem ichan LH amusna chahi kunga nithoi mapuroiba M naucha chahi kunthraga ma kobi mauna ama mahaki chakhumda nailol thori amana yalag siramle hari thaudo asigi wahugdagi paisaung naba miamna pubuda mapuroiba naucha fibam luna sokpadagi remsta pukalatuna laikana khre Pauses na pangba pauna haibada laikidabi mauna asi tha tareki angang naupuri bini aduga mahaki mapuroiba sina ayamba matamda ganja amadi yuna chingba thaklaga mahaki nupi asibu yama toina orpi nebibagi thoong tatharakpani hairi thaudo asi matangda police na case ama lakholaga thaudo thokliba mafam ranchin adu forensic science ki expert sing na yengsinkhre aduga laikidabi mauna asi gi haksang post mortem examination taunanaba rems ki burial sanga thangkhre hairi karam thoklagaba Manipur Sangai Festival 2025 miyamgi lupsing amasung IDP singna pangthok piganu haibasu hapta kangjibungda lengakna stall sing saba haure Manipur gi present role lengakna mamangkata pangthok na khibadagi handakna khwaidigi hena chawna pangthokani haiduna mafi semliba Manipur Sangai Festival 2025 pu miyamgi khwaidigi chawba lupsing gi manungda ama oiriba Coordination Committee on Manipur Integrity kokomina yaningda phongdoktuna boycott tawkhibaga loinana tongan ba lupsing asu masigi maikta laikpa khaktanatana relief camp singda jangjapam lawriba IDP singi loop committee kyanasu festival asi pangthokpa matang chadri haiduna pangthok bidana akanba wahum sing matang phongdok naraklabasu Manipur lengaki maiki degidi thandaki festival asi main avenue oigani hariba palace compound lagi hapta kangjebungda install sing sembat sagatpa haure festival asi gidamak mau sagumna hapta kangjebungda install sing sagalakpadagi ngasi nungtil pung mariga makhairom tarakpada pause asina hakthengna chatuna yengsilubada hapta kangjebungda haujinduna songjilamba napi sing sitnana handoklaga kangjebung asigi mafum kharda u amasung wa sinaduna stall pareng sagalamba thengnarki stall sing asi sagatpada changliba u amasung wa gi thabuk phawba loisilamduna mathakta jinga kuppa horamki adubu mafum asida thengnarki ba khwaidagi angakpa thawdokti hapta kangjebunggi asongba napi sing handokpa amasung install sing segot sagatpagi thabak sing asi lengaki makhada leiba tongan loisang singna thawdang launaduna pakhalaba thabakni haina install saramba jinga kulamba miyoi singna phongdok labasu Mari lenaba loisang sing official na tagana mihut amata unaduna wai sanage haibada thiba pangkide mari lenaba loisang gi official sing thengnadabadagi haktengana install sagatuna jinga kuplamba miyoi kharada hangubada makoina hai hapta kangjibungi asongba napi sing phandokpagi thabakna PWD na tawani hai aikhoisu chapchana khangde aduga install sing sagatpagi thabakna lengaki Trade Commerce and Industry loisangna thogdang loduna sabani hai loisang anisi khaktanatana festival asi mapungfana pangthoknabagi damak mathok taba thabak thoram singsu atopa loisang kharanasu thogdang loduna tawani haina phongdorki DI tatana thomada angang masire ngasi ayupung taraga mathoram tarpada thawaldi yaripok tabalambi paringi thawal ketri lekagi janabam golai haina khangnabam phum amada dukandagi pochai purakpa DI tata MN 03/D3332 na lambi asigi nakalda letlamba nupa ama thomlaga lambigi nakalda leiba khongbanda yungsinbada nupa macha adu laikanaba nangdana laikidaba nupa macha asigi maming Waikom pera rel ngamba rahitara apokpa Waikom rasinanda kawi police tagi phangba pawgi matung ina DI tata adugi steering fail oibdagi lambigi mataida letlamba ngang adu thomlaga gari adu
drain da tasin ba oigani thodu adu hek thokpaga adu waida leramba mioi singna angang adu gari makha dagi satlaga laikan anaba Thawal district hospital tamna puhlaki adubu hospital yobadari doctor sin angang adu siraga pukhlak le haina phongdorki hari thodu si matanga police na case ama lakholga chenaba gari amasung driver fare laikidaba angang adugi haksang postmortem examination tawna Jenims ki medical sang thamkai hari Manipur ki miyam di harau kumai pambani haiduna festival ama silaga nathai ne bahonarbra Manipur ki miyam di harau kumai yamna pambani festival ama silaga adum paujaki haiba wakhalda laingang na Manipur da thokliba irang amadi miyoi kya lanjena tuna mayumda hanjinba ngamdana laibasi nathai naba honarba haina hanagi minister Bijoy Koijamna phongdokre wafam asing asi kurai gi nisu ground da pangthukpa apunba singi chakpa thorang lup ki taret chuba mapok kumon thormda phongdokibani harum adudo wangang loduna Bijoy Koijam hai maiti amadi Uki ani ki makta irang thok tuna miyamna Manipur amasung India lengak ta akanba wapum kya amduna lanjena riba singbu yumyunda hanjin hanaba amadi ing tapa porakna ba takchindra lakli adubu hauji irang asi maning khara halakpadawna tawba amadi CSO singsu masigi matangda wafam thamba nemtharak padawna tarukpa matamasida Manipurdi harau kumai yamna pamjaba lamdamni kumai ama taruga irang adumak paujaki haina India lengakna kumai kya sinduna miyamgi wakalonda irang asibu Pangthokminasi silibra amasung ing tappa porakpa haibasi natharaga thamnaba honarba haibasi tingnadaba ngamde handak NSNIM gi deputy attorney general ni hariba BS atemna nagaga kukiga khanaba matamda maitina michang changi amasung kukina karigumba tenopol amadi kangkokpi thaduk lagadi makhogi separate administration tanbada mating pangani hagibasi laibak thibani BS atem asamak Manipur dagini ukhulda pokhiba misak amani ukhulda amadi Manipur da laiba naga sing asi Nagaland di kacha nagani haina lauri Masida tangkol ichin inaw singna Nagalanda napcharaga aikoina nagani haibasi toidok hendokna ikai pawi ngasi phawda naga amadi kuki gi CSO amatna Manipur kaiba yaroi haiba pulaw lawbadi lairada makhoi tongan balengak talibasi laibak thibani India lengang na kaidonungda Manipur bu masung ohum thokna thugai gani haibasi thajab leite thugai phamsu thokte matik sunate Manipur oina leigadabani leimineba puru pungmaki Manipur ni haibasi kawi haiki magna makha taraduna tongan balamdam Manipur yamna chapatlaba state ama Ojuna atopa leba ki miyamna ikai khomnabasu lamdam asida discipline watpa amadi matam ngakna chattabagi hainabi laiba asi laibak thibani Japan gumna matam likna sinaba discipline ngakna thabak tawbagi tangai fadaba lai haina phongdoki video si pawdumada soikilan ki bawa basu mapigani channel si bunuk sibiduna share amadi subscribe tawbibi dama haini tan thagap phongdoksari amadi makhatana miyamgi seba tawba ngamba ojage